Hello, I giving Boboy na may rakpam. Nahanam pumas the Esorgi wapau tana bagida maglak piba ang sigida magkatagachari. Agi prathnadi, nahak na takdi ba wapau ang sige mapalna, Esorbu hinanung siba, amasung mahaki mi aduga mahaki singlupu hinanung siba sini. Diba ehak na nahaki na pamda Nolluk-u badudi, nahak na takdi ba wapau asina. Nahak na nahaki singlupta pipam thokpa nahaki commitment, amasung nahaki singlup ki luching singi makapon pam thokpa adugi mahuti silhanbigano. Adu ba wapau sige mapalna. Nahak singlupu hinanung siba, nahak singlupu luching singbu hinanung siba, adu quite maru oina. Esorgi matik mangalig na maghingba punsi da chakot pa adu eki prathanani. Ibang umaki wapau taminas. Ayaklun na isa sa Bible sing adu chan biduna Mark panduptara patakuntra mga dagina ni pu mga dahangdokpi. Mark chapter 10 verses 35 to 45. Harb dahangdokpi boy batargadi adu khura mathanbiraga Jasaya pandup yang kay humdoi patataram sungtaram tho dahangdokpi. Isaiah chapter 53 verses 10 and 11. Adu moy na magmahak pophan ba si Jehovah gi apen ba oire. Mahak na mahak pu wahan ki. Nahak na mahak ki thawai bu pap ki kanapot oihan bada. Mahak na mahak ki dhara uzagani. Mahak na mahak ki numit sing sangdoghan gani. Mahak ki kutta Jehovah gi apen ba thunggani. Mahak na mahak ki thawai gi awa badu uduna penzagani. Mahak ki khang bagi mapana ay gi dharma chen ba inaina mayam bu chumhan bigani. Maramdi mahak na makoy ayol ran pu bigani. Nasigi mapam Mark panuptara patakuntra mga dagina ni pu mga. Adudagi Jebedigi machani pa Jacob amasung Johanna mahaki nakalak tuno hairagi. Guru ay koina nangonda hangjaba khuding mak nahak na ikoi gidamak tawbiba ay koina pam. Mahak na makoy da haiki. Na koi gidamak ay na kari tawba pamagay. Makoy na kumki. Nahaki natig nanganda Aikhoigi iraktagi amana nahaki yeta amasung nahaki oida pamhanbi. Jishu na makoy da haiki. Nakoy na hangliba adu nakoy na khangde. Ay na thakpa tenggod adu nakoy na thakpa ngamgadra. Ay bu baptize biba adu da nakoy baptize lawba ngamgadra. Makoy na mangon da haiki. Aikhoy ngamgani. Jishu na makoy da haiki. Tasing namang ay nathakpa tenggod adudagi nakoy na thakani. Aduga ay bu baptize biba adu nakoy baptize dawani. Aduba ay giyet amasung oy da pamba adudi ay napigidaba nate. Adubu mapam sing adudi makoy da magtarang to bikraba makoy adu da pigani. Atopo se boktara adu na madu taba da makoy na Jacob amasung Johan gi mathaktakan na saurab. Aduba Jisu na makoy bukaw na makoy da haiki. Atoba jati singi marakta na koy na laingak pa sing ni hai na kan ba sing aduna makoy gi mathakta namthaduna pale. Aduga makoy gi achaw asang sing na makoy gi mathakta matik seasonay amasung nakoy na matik seasonay hai ba nakoy na khangi. Nakoy gi narakta di adugum na oidasanu. Nakoy gi narakta chawning ba mahak aduna nakoy gi nanay oigani. Nakoy gi narakta khwaidagi makok oining ba mahak aduna umna maki minay oigadabani. Maramdi migi masani pa adu pauba masabu Thougal tawhanaba lakpa nate adubu Thougal tawnabani. Amasung mayamgi thadukmal oina mahaki thawai thaba lakpani. Masi Esorgi wahayni. Prathana tawsi Esorgi matingnis. Kogi pamasung Esor nahaki wahay sige mapalna ay kogi punsi leiba napal mayek sing noot piyo. Ay kogi pap sing ut piyo. Aikhoigi nunggan na ba? Aikhoigi ngagkan ba? Prabhu nahaki wahay asina aikhoigi khwaidagi kachin oiba khwaidagi manung thangba thamoy adu phawba nahaki wahay asina thidokpiya.
aduga nahak thawai sing bagi thabak subi bagi mapalna nahak na thidok pi bagi mapalna aikhoibu aikhoigi asengba pap aikhoigi asengba ason badu khangan bi uhan bi mayek sengna aduga aikhoide Krista utpi adugi mapalna aikhoide nahak uhan bi kraba pap sing asigi pukning hongna ba amasung hongna bagi damak to hotna bagi panggal amasung apam badu ibung hana pinabi ipana ki wai se aikhoibu mayek sing na tahan bi koi thamoi gi thong hangdok pi aikhoigi mit panghan bi nahak na nai sing ni zebu ngasi su nahak na phumna na honan ni zer na ki wai sig mapa aikhoin oidru badu ohen bi aikhoin khangju badu khanghan bi aikhoin udru badu uhan bi aduga adugi mapa na ke Khristagi saktam do onthok pi aduga Khristagi matau low bi sing ohen bi aduga aikhoibu hongdok pi na ki matik mangal gi dama Jesu Khristagi mingda ni zer bani amen ngasi aikhoin pamina kraba jaga sidagi aikhoin khangmine be aba chobu warol di se main idea aduga hari basing se isin bi bisil naw sing na phajani isin bayab na bi da haktab ntum haizer ke Thajabasa Nolluk-pada nakhoigi punsi adu thajaba nachil nanaw singbu Thougal toubada sijinnathok-u aduga Esorni ningthou leibakta nahak athoiba oigani Thajabasa Nolluk-pada nakhoigi punsi adu thajaba nachil nanaw singbu Thougal toubada sijinnathok-u aduga Esorgi ningthou leibakta nahak athoiba oigani karida mag Thajabasa haina haibano maramdi haiba Jesu Kristo magi sibok taragani thoi adu da tambiba mane aduga karida mag Nolluk-pa haina haibano maramdi haiba je thajaba khudimak upam thokpa mane aduga haiba Jesu Kristo na mark pandup nipan da Peter na mahak se kanano haina hai krab hek matung adu dagi sibok oina bagi tambiba matam khuding makta mahakna tambirakpa amasung tambiba hiram mane aduga ngasi ko na taminagador ba jaga amasung uminagador ba jaga asdagi mayek sengado ba adudi karam haina Esorni ningthou leibakta athoiba oigani or amaram dai boiba targadi achumba athoiba adu karino what is true greatness adu ne tambiraise adu karam haina oigani atoba thajaba ichil naw singbu singlu thajaba ichil naw singda makhoibu Thougal toba sijinnathok to spend away life Christians in humility expend your life or expend your lives serving fellow believers and you will be great in the kingdom of God. Christians in humility expend your lives serving fellow believers and you will be great in the kingdom of God. Adu aikhoina pamina kraba jaga asdagi acho acho mafam ani akhoi yengminagani pada kuntra manga dagi nipu ma thoi phawba aduna athoiba mafam adugi damak hidana badu khoi uba phangani se boxing gi marakta athoiba mafam adugi damak hidana ba the protest for greatness verses 35 to 41 adu verses 42 to 45 pada nipu ni thoi dagi nipu manga phawba sidana asengba athoiba adu wahan thok adu tak pakatana tana adu hai badu utpa aikoi uba phangani the greatness the true greatness defined and portrayed verse 42 to 45 now hamdu de khoyeng se verse 35 to 41 pandu taragi padu kuntra manga dagi nipuma thoi phawba aduda athoi mafam adu gi mag hidana badu gi matang hai be sebok tara adu gi maraktan sebok tara gi thoi adu gi maraktan aikhoina khangmina bagumna aikhoina nainari basi mark mathang nainarakpa jaga adudagi Jesu Christ ahumlak subo oina verse 32 dagina 30 ga 4 phawba aduda pada kuntra ni thoi dagina kuntra ga humdo mari phawba aduda mahakna Jerusalem da yauraba matungda mahakna awaba khangadu ba sigidaba amsung hingagadaba adu mangjauna na haiba ahumlak suba adugi hek mathangda urakpa jaga mani haiba jaga ase right aduga haiba jaga asida haki maru oiba waro aduda Esorni ningthou leibakta hena chawba oigani haina haibagi maramdo karigidama ai adu hana mayek singzagi maramdi marki chithi asida or marki apabu wapa asida achauba idea ama koni uba phangai se Esorni ningthou leibak asin adu aikoina mark na hek khorokpadagi mark ama pada tara ga manga dagi akoi ubadum hore
Now, ihan hamad Esorgi ningthou leibak hai se kaino. Esorna ningthou oina mahaki misingi matakta panba adu mahaki ningthou leibak ni. What is the kingdom of God? The kingdom of God is a rule of God upon His people. That is the kingdom of God. Aduga hai ningthou leibak tu Jesus Christ na baptize ek tobul oraga mark amatta tara mangati kari hai. Esorgi ningthou leibak adu nakle hai badi thungle maramasna papi puning hongduna apabuwa pauda thajo adu Jesus Christ na tambirak pa hauba mane aduga hai badu achumba mane kari gidam tu mark amatta tara manga Esorgi ningthou leibak thungle hai na hai badu marani ningthou adu lakle kanano ningthou se Jesus Christ hai badu ningthou aduna ningthou adu Christ masiha ningthou adu Christ oibna maramoraga mahanga lakpa matamda Esorna ari bolam gi matamda wasaklam na mark ningthou leibak adu thunglare lae sangare maramdi ningthou do lagda bana maram oraga adu hai ba ningthou leibak se aikoi na mitna sangsangna uba yaba aduga taibang panbagi oiba sekpal sing khagalaga achou ba jaga singda manai masel sing mayam leiraga haujiki matam dadi modern oiba technique sing hai ba oiba taraga di nongmai sing aduga tang sing yam khillakanda yamna awang ba achou ba ningthou leibak ma empire ma sagatpa maong adugumna di oide adu thawai oiba ningthou leibak Jesus Christ na lakpa matam aduda oiba oire asengba oire adu haiba ningthou leibak again marki apabuwa paus na koina urak oiba targadi lakadauba amo ina Jesus Christ na adum hai amaro dai oiba targadi already but not yet oire ba adu oire kaduriba Esorgi ningthou leibak laklabra tabang pambada hoi lakle Jesus Christ lakpa dugi mapalna aduna mahak na magi sebok sing kausale mag ningthou leibak ta duga ningthou leibak ta changkraba mi sing aduna mag ningthou leibak matau karam haina hingani haina haibadne maroina mark pandup nipan gi aikoina nainamina rakraba mark pandup nipan gi pada kunga kuntrama thoidagina mark pandup taragi losalakpa phawba sida Jesus Christ na maroina magi sebok sing sida tambiri se mahak ningthou leibak ta matau karam haina punsi hingani mahaki sibokar main oigani haina habidi kari demak tu no maramdi ningthou leibak du lairabana maram oiraga aduga haiba ningthou leibak du mahaki singlup asida uba phang now confused gumse local church ningthou leibak adu natte adubu hai Esorgi ningthou leibak adu thajaba sing adugi marakta uba phange adubu nomon traga nomodi haiba ningthou leibak adu uba yaba maong na Christ election lakpa matamda lakani adugi wakhalon adu mafam asida khoidum uminaba phangani adunane ningthou leibakta athoiba oibagi matangda Jesus Christ na magi sibok sing asida tambiribse now verse 35 thing verse 41 power aduda aikoina yengmina matam ihan ha verse 35 thing 37 power so aikoina uga duise kaino haiba oiba targadi masa khaktai khanjaba maongi ba haijaba dune we'll see here one of the most selfish prayer ever prayed masa khaktai khanba maongi haijaba dune verse 35 thing Zebedegi machani pa ani ne Jacob amasung Johan makoi ani dun Jesus Christ ki manak lai probably sebok tara adu dagi thoglaga Jesus Christ ki manak changa aga likely haibu wahai ne yo adugi wahai de guru I khone nangond hangjabu khuim adu makoi khuhai sisi they are demanding it's more than a prayer haijaba amadagi hele non jaba amadagi hele demand ne tawise si piu oi khoi nang pi de ba yaroi guru aikoina nangond hangjabu khuding mak nang aikoida tawbiba aikoina pam verse 36 Jesus Christ na hoi tawbiga jo haiba khoi ude mari makoi thamoida lebedo Jesus Christ na mayek sina khang aduga mana sida hangi buwang moi thamoida lebedo Jesus Christ na khangdaba amsung khangna phonaba khangdaba gi sunate aduga khangna phonaba gi sunate amram dai boy batara gi Jesus Christ na mahama sida tawri makoi machin mak na haiba mana pa aduga machin mak na haiba dagi ma pa makoi na haiba da mahak masagi nakong na tasaraga wakal khan Esorgi pa man Jesus Christ ge pa man amram dai boy batara gi karigum matamda adu marup atai singi matangda si mi na nang matangda nangon sugumba ma hai ka do dum leirabane haina hai matang har chap mara mar ai nang kono mining haina hai matamda hai ka do kaino chap chana khang adu hoi hai ro kaino nang hai gi haina hangbada hai khangda maram na hangba wang natte mi du na hai da taning be maram so adugi mong na Jesus Christ na verse 36 is asida hai na koi gi damak aina kari tawba pamage yai amsung pi haina hai na te maroina verse 37 moigi prathna de moigi hai sabde
Now, Prathana and I have a curricular Prathana to Adugi idea, Adugi prayer mong do nothing, Adugi highs of the nothing, Adu Mahomes the highs behind a habigi maramdi. This is some sort of request. Non Javamakalam, Mogidam, the Taubina Vigidamakta. In that sense, prayer. Nahaki natik nanganda. I could Iraktagi Amana, Nahaki Yeta, Amana Nahaki Oida, Pamhanbi. John Sort could be Esorgi, Thougal Tobanupana. High Basigi Matang Mahaki like the cross high to the Mato Asumanai. This is the worst, most blatantly self-centered prayer ever prayed. I mean, Asida Jabidigi Matana Jacob Amasung Johanna, Jesus Christ Nizeriba Ase, Quaidagi Patava, or Quaidagi Lokatbayadava, Alduga Quaidagi Masagi, the Mata Kalaga, Chauzening Bagi Amasung. Masada Nua Haurolo Hina Kanba Moong Adugi Matana Tobo Prathana. Aduga Sigi verse 35 Tegina, 37 powers like Equina, Jonah Musung Zebedigi Prathana, Matana, the Equin Ubupang is a Karma Makali Haizabu Haina Haibo Patargadi, Hari Base, Masagita Kanbagi Oiba. Goal ambition Asimoki apam the Karamba Pamba, Masatagi oid, Makoi Katang Kanagadoba, Makoi Katang Wang Tangadoba, Makoi Katang Ekai Pangadoba, Makoi Katang Ninjet Pangadoba. Aduga, high river Makoina Palm, Mokogi Tendamase Maruna Jesu Christabu Wang Tanga never gives Moru and Nete. Adu Jesu Christa do Mako Adu Sizinaraga, Mag Pamina Bagi Mapana, Makoi Masana Masabu Wang Hanjana Bagi. Aduga, Lake Rabasivok Taradugi Matak the Papa Makoina Pan Bagi Wakalon Gulana, Hang Bamasung High behind seven. Sevok Taradugi Matakta, Aduga, Mayang Matakta Panba. Adubu, Jesu Christ Adum Lady Banina, Magi Matakta Panba Mokti Yandra Banina, Mag Loina Panba. Aduna Jesu Khristagi matik mga chauna ba Jesu Christ he ningthi zahan ba aduga mahaki ming adumi na thagat na bagi damakta nate asi ni se base kari gi damakta no Jesu Christ da lakpagi mapal na ai se mayam dagi he na wang ba mising he na sak khangbi ba aduga mis na ai gi makha polaga hingba punche adune Jacob amusung Johan gi ni se bagi mong se asi ni mako gi tenda mas asi wahang se asi gi ni se base mako ni Jesu Christ da gi ni se matam now, Karidamako Mato Asugum Harisa. Now, Hiram Karana Mako Asigma Prathna or Asiguma Jesus Christ again non Jabase, Hayan Boytopamani. Yan Hambadi Mako Jerusalem Naxilagli. Jerusalem Naxilakmatam, the Jesus Christ and Tongan Mongamana Tango Owan and Matanga Zuhan. I look Jesus Christ as Equina Mahanam Tambirako Kuding Maki, Daniel Puntre Ubapanga, me Machanipa, Adu Magnum Mingo and Lorga, Adu on the high basing Sumayam, Aquadum Taminer. I don't know Jerusalem Naxilakona Maram Oraga, Mapamasakona verse 38, Naki Natik Nanga, the high base, Jacob Amusung, Johani Wakal, Sarganate Maruina. Makoi Wakal see the layers in high boy Patargade. High Masihasina, Jerusalem, Yorubakanda, Makoibu, Israel Mazing Mataka, Namtaraga Paliba, Rome, Sarkar, Namtaraga Siki Mataka, Mag Ningthou in a Palakamatam, Adugi Matik Mangal, Moy Wakamaru in a laser. I'm on the hype of Batargadi, Makoina, Masiha Adugi Matanga, Daniel Tareta Ubapanga, Masiha Adugi Matanga, Lan Adum Tazar Hosipau, Makoi Mamitankai Tangi, Makoi Baptaji Hosipau. Adu Jesus Christ na Jerusalem da chatli base siena bagi damak na high bo oiba targesu makoi na migi machani pa aman oiga da mo adu gi matang da phajana bhap ta da bana maram oraga hakchanggi oiba mai pak pa hakchanggi oiba ningthou oiba Jesus Christ na adu ga hakchanggi oiba phura dalanda ningthou leibak sagat pa adu ne makoi ni gi wakhal on da leise adu Jerusalem se naksalak na maram oraga o asi kari gumam thok oiba targadi atei mayan na hayo dringai mamang asida ai khoi ni hayo na phai other than Hoichanga can hire. Among the morning hires in it. Jishu, Guru, or Prabhu. Nana Jerusalem Yoraga, Rome Sarkar into the Matunda, Nahak ningthou and Equimian with the Palakamatam do. Nangi Darbar do that, Nangi Singhasana do that. Yet Amasum Oida, Aiga, Aina Pajak Hamandi. Who was that? Hangi Wangza. Adu kakung sunatana. Hariba Jebedi Masanupa
John amasung Jacob ase makoi ina kon ba imung dagi sulak pa mane koi hai ba se chapter 1 verse 20 de uba phang magi mapa da minai masel sing lora kan nga pha ba gi karbar ta bunu pa mane so yam successful a businessman amagi imung dagi lak pa mi man so aduna su maram oiraga masala masabu karigumba amona khanjaba su dum oithok pe aduk amaram da amu hai moi ba tar ga de Zebedee mama Salome sorry Zebedee gi nupi adu Jacob amasung Johan gi mama Salome se Jesus Khristagi mama Mary ga mari mata ne aduna hai ba chawang ne khone mathi pan kun ga tret aduga Mark tara manga John tara ma pan da pa boi ba tar ga de adu moi mari de mata khara u phang so amaram da moi wakalon se khoi nangi mari mata ni na Jerusalem yo gan da nangi mati mangal da ai khoi se nanga pan min ba do hen ba do adu mati to bi phai like nepotism right Aji matam da dum tawbo udam da mapa pastor ba tar ga macha dum soi da dum pastor dum na mapa pastor pham da mai macha na pastor ba la le hai na hai ba te adu bu kang bu khara gi damak de ipa pastor ba ni ai next pastor ni right ipa asida achoba thabak ma tawra ba ni singlup sida karigum pham ma pai ba ni next pham pa ga di do ai ne adugi wakhlo na de ne adubu haiba maram sing adudagi thoidok hendok na haiba Jacob amasung John aningi wakal sida yamna unga glerang madu ama haiba oiba taraga and this is what I think the most closest occasion that might have drive this request adu kaino haiba taraga de mai khoina Mark madu mapan da pab matam da Jesus Christ ma sa on thok matam da Peter Jacob amasung Johan haiba makoi ahum se Jesus Christ ki sebok tarani thoi adugi Marak tagi inner circle ni Jesus Christ ka tan laimina har se koina Mark manga gi pad kuntra tareta while I think ozama gi macha nupi na ba phan ba matam da su sebo ategi lone mak thamamaga moi hum pukala kanda ana badu hi asibu hinga hangi bi mata no koi uba phang so makoi ahum se inner circle dia wakang lu amane aduna maram waraga makoina oiriba society yang pawa putar paisa pa Jesus Christ gi mari mata ne adudagi di makoi se amram dai boiba targa di amuk Jesus Christ ka loina ba mari da mu yang boiba targa di sebok tarag ni thoi du gi mark Jesus Christ ka ne nakna ba mi mane aduna maram oraga makoi na khali se o adu oira ba ni na ai khoi ika kun ba phangwa da matik cha ai khoi pangal laina pan ba da matik cha asi gi status am phang ba da matik cha mingam phang ba da matik cha adu makoi wakhalon adu oining boiba targa su makoina hairib haizaba asida makoigi bhap tadaba makoigi gyan tadaba aduga makoigi apangbu yamna maiksin uba phangi karigi damok don hai boiba taragade makoina mafam asida hairib verse 35 ki mamang le verse 32 dagina 30 ga 4 phawani aduda Jesus Christ na haikrido mahak na Jerusalem de yoraga mahak athoiba purohit len singda amasung wala thing oja sing de pithokpagi matang amasung maran piraga hatokpagi matang tin sitpagi matang aduga noknabagi matang phubagi matang hatokpagi matang aduga humni sumne numni hingatpagi matang dane makoigi mang tharaga chaliba Jerusalem tana chaliba makoigi prabhu do sinabagi damak chaliba ne tin season bodo mamai de yoroknabagi damakta mai thangdo ga chaliba amane adu khudingmak sing adu mahakna ahumlak subar mafam asida hairba adugi hek matung dene asigi anisina changa hairis mag Jesus Christ gi awaba khangba adu mag ikai nang kaya thodok ta bagum noi moi gi wakal karino nang pan do orbani na ai khoi bu chawan bi ai khoi nang yet amusung oi da phaman bi adu anishu badade adugi jaga du makoi mitang ba musung bhap ta do khatana tana anishu badade makoi Jesus Christ na masiha oi bagi maong sa hauju bhaw makoi bhap maik sing na tadre hauju bhaw makoi gi wakal da Daniel pun taret ki bata taraga mathoi adwai de khoi ubu phang mi gi macha ni pa da gi wakal na lon adu da adu makoi nappa ga dum le hoi Daniel pun taret ubu phang mi gi macha ni pa da mai pak pa macha mi gi macha nu pa ne aduga mi macha nu pa haiba wahai ase matik na thanba aduga pangal thanba land mai pak pa aduga jati singu mai thi ba pi gi do adugi sakta madudane adu Jesus Christ ni ihan hana mahak na masiha oina Esorgi macha nu pa masung mi gi macha nu pa oina lakpa matam asida oigi do adugi matang na Jesus Christ na ahumlak subo na tambi gi boiba targa su mayek sing na bhap tadre adu thajaba sel naw sing Mark Jesus Christ na haibi khra adugi matung ina koina ubodudi kaino haiba targa di
Yesu Christ ni iyan na Masiha mo ni lakpa matamda mahaki mai pak pa adu mahaki matik mangala thangat pa adu cross ki lambi hi mapal na oigadaba mani aduga mahaki mai pak pa asiba bu amasung mahaki yekna babu mai thiba adu mai thiba pi ba adu mahaki ekai bana thanba masi adu ki mapal na oigadaba mani aduga mahang iyan hana lakpa asi mahaki mising gidamakte irapo ina kathoktu na siba adugi mapana mahaki mising bu makogi paptagi handokpa amasung papki bondi dagi amasung sibagi bondi khwaidagi achoba yekna ba oiriba asiba adudagi mai pakpa pibagi oiba masidu oigidoribani hai base Jesu Christ na hanjin na tambi oiba targasu hai base boxing asina hoji bhab taba leite Howji Papa Mahoi Wakal the Jesu Christ and a Pangado was a hakchang the Pangado Amagum the Kalag Adumle. Adu Nate. Other Makoi Bhata, they say. Jesu Christ in a high kriba, verse 30 to 30, 4 of the high kriba Makoi Bhap Pazinatade. Adu Jesu Christ and Masiha, Oibagi Matang, the high Matang, Asisu Bhaptade. Adu Maruina. Jesu Christ is Sebo. Amoy na makoy karman maki tung investing oigado no haina haibado gi matang bhap ta de asin ningsing bra until and unless we understand the messiahship of Christ we will not understand our discipleship Akon Jesu Christ gina mahak na Masiha oibagi punsi mahing adu amasung mahak na Masiha oibagi maong adu mayek seng na chum na bhap ta driba matam adu phauba akoi na mahaki sibok taibang pam bada mahaki ningthou leibakta sida mahaki mi amoina tungkarman ingani haina haibadu bhap ta roi adu haibadu chapchang na sibok sing sida oirse Mako Jesu Christ na Masiha oibadu karam haina oigani haina haibadu mayek sing na bhap ta da maram oraga makoi na mahaki tung inba Sebok ama oiba se karam haina oigidun haibadu makoi bhap ta da gi maramne Howji Pawa wangzening ba chawzening ba aduga mingchat ki da ma ka napalna thanba aduga masagi da khanba duna pik thalaga adum yaure Maram thaza bisila na Jesu Christ na tambibagi matungina isam sam na haibo oiba target mana kare tambi kare mark pandu nipan dagi horaga kanagum na yaki tung ining labadi mag masabo yazada sanu aduga magi cross buduna agi tung injesanu right adun Jesu Christ magi sibok oiba matamda oigado mipum khudimak tagi mag na haise kari damak no maramdi haiba Masiha adusu ekai khumnaba amasung thagat piba amasung matik mga khudimak sing adu cross ki mapalna phangadoribani as their masters Like their masters, their way to glory and greatness is the way through the way of the cross. Makogi Prabhu amasung mapuriba Krista asigi athoiba wangthoiba amasung matik mangala du cross ki lambi asigi mapano oikibagumna makoi so du oigani awa anangna Jesu Christ na high base single tambi be mark pandu mati pandu mangagi pada tara amasung tara ni thode mayek na high kram ai maram gi da mission na khoi bi chaire ba amasung thi on na ba na khoi yai phabane harau so amasung thodo khenong nungai so maram ni sarga na khoi gi mana chawe right adu high kram adu bhap ta de hauji ba makoi na khali se Jerusalem yoba Jesu Christ ning thoi ba ai ko ning thoi ba awa ba mata yaw dana adu da do basically inausing mathaki mahana tambi kra ba sing adu gi mamang ikui dana Jesus Christ na verse chapter 10 gi verse 30 da mahang tam ki badusu tambi ki adusu kari no haujiki matam da mak aduna saruk cham hena phangani mahang na o neighbor phangbaga loina right persecutions suffering Jesus Christ gi sebo ogba khuding mak na taibang panba asida mai pakadori ba mawang ase Jesus Christ gi mingi da makta awanan khang na maram organ Esorgi wa paus nokba Charles Spurgeon hai bo hai amakatingli nahak ningthou bu tingkhangi luhup ukhiba taibang pan adudagi sanagi luhup phangani haina nahakaram haina khalibano How can you expect a golden crown from the same world that crown your Savior with a crown of thorns? Adu bhap ta de se boxing sina. Adu na maram organ. Adu ka mukha na bhap ta da ba madi adu ka hai pa Jesu Christ na mayek sing na mahang na hai ka de verse 30 get 9 da hai ka de was de mahak makoi bhap ta la kare. Mukha na bhap ta da ba amadu na kai no hai na hai boy ba ta ka de. Jesu Christ ga lona na mahaki matik mangal da mahak na pan ba adu da saruk phangmina boy ba ta ka de. Mahak ka lona na mahaki awa ba da saruk su phangmina ka do ni hai na ba se boxing sing na bhap ta de.
ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯅ verse 38ꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯪꯕ ꯋꯥꯍꯪ 38 ꯑꯃꯁꯨꯡ 39ꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯎꯔꯛꯀꯗꯣꯏꯁꯤ ꯃꯈꯣꯏꯗ ꯍꯪꯕ ꯋꯥꯍꯪꯁꯤꯗ ꯑꯗꯨꯅ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯅ ꯃꯁꯤꯍꯥ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯥꯏꯕꯪ ꯄꯥꯝꯕꯗ ꯃꯥꯒꯤ ꯇꯨꯡ ꯏꯟꯒꯗꯧꯕꯅꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯁꯨꯡ ꯆꯨꯝꯅ ꯚꯥꯞ ꯇꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯥꯎꯖꯅꯤꯡꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯥꯄꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯛꯏꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯉꯛꯏꯁꯦ ꯃꯁꯥꯒꯤ ꯃꯇꯤꯛ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯊꯥꯒꯠꯄ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯉꯛꯏꯁꯦ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯥꯒꯠꯄ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯄꯥꯟꯕꯗꯨ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯃꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯄꯥꯟꯕ ꯈ꯭ꯔꯤꯁꯇꯕꯨ ꯃꯤꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯋꯥꯈꯜꯗ ꯂꯩꯔꯤꯁꯦ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯍꯥꯏꯅ ꯈꯪꯒꯅꯤ verse 35ꯗ ꯃꯈꯣꯏꯒꯤ ꯋꯥꯍꯪꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯅꯤꯗꯧꯔꯤꯁꯦ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯠꯅꯕ ꯇꯧꯕꯤꯒꯅꯤ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯁꯤꯁꯤꯃꯗꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯦ ꯍꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯎꯔꯤ ꯑꯣꯖꯥ ꯑꯣꯏꯕꯁꯤꯡꯁꯨ ꯌꯥꯎꯔꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯌꯥꯎꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯌꯥꯅ ꯍꯥꯏꯕꯗ ꯇꯧꯅꯤꯡꯕꯒ ꯂꯣꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯇꯧꯅꯤꯡꯕꯒ ꯂꯣꯏꯅ ꯇꯧꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯪꯉꯤꯕ ꯄꯩꯁꯥ ꯐꯪꯉꯤꯕ ꯃꯤꯡ ꯑꯗꯨꯒꯤ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯇꯟꯗꯦ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯊꯥꯖꯕ ꯌꯥꯗꯕ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯅꯥꯒꯤ ꯃꯇꯤꯛ ꯃꯉꯥꯒꯤꯗꯃꯛꯇꯅꯣ ꯀꯅꯥ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇꯅꯣ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯤꯁꯤꯡꯅ ꯊꯥꯒꯠꯄꯤꯕ ꯐꯪꯉꯛꯄ ꯃꯤꯁꯤꯡꯅ ꯊꯥꯒꯠꯄꯤꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯀꯃꯥꯏꯅ ꯇꯧꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯅꯈꯣꯏ ꯅꯆꯥꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯅꯈꯣꯏꯅ ꯇꯝꯕꯤꯔꯒ ꯇꯥꯛꯄꯤꯔꯒ ꯍꯥꯏꯕ ꯏꯟꯕꯗꯨꯗ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯅꯈꯣꯏꯅ ꯊꯥꯒꯠꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯋꯥꯇꯦꯝꯕ ꯇꯧꯔꯤꯕꯗꯣ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇꯅ ꯍꯣꯝ ꯁ꯭ꯀꯨꯜ ꯇꯧꯔꯤꯗꯣ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇꯅꯣ ꯑꯐꯕ ꯃꯑꯣꯡꯗ ꯑꯐꯕ ꯂꯝꯆꯠꯁꯤꯡ ꯇꯝꯕꯤꯔꯤꯕ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇꯅꯣ ꯁꯥꯇ꯭ꯔ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯅꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯅꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯐꯝ ꯊꯣꯛꯏ ꯇꯥꯒꯗꯧꯕꯅꯤ ꯑꯃꯁꯨꯡ ꯍꯣꯠꯅꯒꯗꯧꯕꯅꯤ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇꯅꯣ ꯊꯕꯛ ꯇꯥꯟꯅꯔꯤꯕꯁꯤꯡ ꯅꯈꯣꯏꯅ ꯇꯥꯟꯅꯔꯤꯕ ꯊꯕꯛꯁꯤꯡ ꯀꯅꯥꯒꯤ ꯃꯤꯡꯒꯤꯗꯃꯛꯇꯅꯣ ꯀꯅꯥꯒꯤ ꯃꯤꯡ ꯆꯥꯎꯅꯕꯒꯤꯗꯃꯛꯇꯅꯣ ꯋꯦꯁꯃꯤꯟꯁꯇꯔꯒꯤ ꯀꯟꯐꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯦꯁꯃꯤꯟꯁꯇꯔꯒꯤ ꯀꯟꯐꯦꯁꯟꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃꯈꯛ ꯂꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯩꯅꯣ what is the purpose of man or chief end of man ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯗꯨ ꯁꯤꯅꯤ the chief end of man is to glorify God and enjoy him forever ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝꯗꯤ ꯏꯁꯣꯔꯕꯨ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯈ꯭ꯔꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏna ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯐꯝꯗ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯑꯃ ꯑꯣꯏꯅ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯇꯣꯉꯥꯟ ꯆꯔꯆꯀꯤ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯂꯩꯍꯟꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯣꯏꯍꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯄꯥꯜꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯃꯄꯥꯜꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤ ꯃꯄꯥꯜꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨꯒ ഹിദാꯛ ꯌꯣꯟꯕꯒꯤ ꯃꯄꯥꯜꯅ ꯑꯉꯥꯡꯁꯤꯡ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕꯒꯤ ꯃꯄꯥꯜꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯒꯤ ꯃꯄꯥꯜꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯈꯪꯕ꯭ꯔꯥ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯁꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ
ngasigi numita Jesu Christ nahaki mang thamoibu uba nungamusung pan pauno uba Christ aduna nahaki namang pamlaga nahang toriba thaba khudimak sino kanagi mingi damak tunam sung kanagi nungaina bagi damak kana hangma tamda mayek singna Prabhu nahaki Thougal nahaki damak tene hain haib nang musing ngam kadra Natagana Jacob amasung Johan dauna Aikhoigi nungaiba karigidamakta toriba thaba khudimuk sinu aibu thagat pinaba aibu nungsibinaba aibu masak khangnaba aikhoje kayagi matik phaba mama mapano haibada mayan unanaba right aise kyagi matik phaba ojano haibada mayam sidagi khwaidagi phaba ai colleagues sing sigi marakta handakta thaba khanni rakpa mayam sidagi khwaidagi phaba ai ma oiraga anda mayam thabak tatkasu ai thabak tat haudanabagi right aduga atai ai imanaba tutor mayam khudimak sing ase loina ma mapan thado khibo oiba tarjo ai dangdi thabak se phangor kan paisa je phanghono ba right Jacob amasung John gumna oira nang amasung aina thamliba punsi gi tendam khudimak sing se kanagi damak tano kanagi thagana bagi damak tano kanagi mingi damak tano nang amasung Krista nonjari bamasung haijari bamasung mangona laksiri ba khudimok singse Khristagi damaktara nang amasung aina nahak ngasi nimita Jesu Khristagi tungilise Jesu Khristagi damaktara natraga Jesu Krista na piba ngamba poching adugi damaktara kariguma Jesu Khristagi tungiliba se mahak na piba ngamba bor sing aduna maram oraga nahak na mahaki tunginba oiba targadi nahak na elebudu Jesu Krista nate nahak na semgat pa lai muti adune Jesu Christ ki maram gidamak tungin bi maram di adugi damak mahang matik chabane aduga harba du Jesu Christ na mayek na sebok singa sida bhap ta mahang na pam aduga Jacob amasung Johan na khaliba athoiba oiningba mayam gi marak athoiba oiningba se Jesu Christ na athoiba oiba oiningba do phatte hana ke su haide adubu karamba maong da mahaki sebok amoina athoiba oigani hain haibdu ne mahang na mayek sina makhoi butan birakadis aduga harba sin nang amasung ai mayek sina bhap ta pham thoi am di harba sin ngasigi numita nang amasung ai gi damak Esorgi wa hain aduna Jesu Christ ki pakum di yengse verse 30 atik 40 da Jesu na mangona haki nakhoina hangliba du nakhoina khangde bap ta de moina hangise nakhoina aina thakpa tengot adu nakhoina thakpa ngamgadra aibu baptize obiba adu nakhoi baptize loba ngamgadra nakhoi mangona haki aikhoi ngamgani Jesu nakhoi haki tasena mo aina thakpa tengot adu dagi nakhoi thakani amasu aduga aibu baptize tobiba aduda nakhoi baptize togani yana Jesu Christ na sebok sing marona Jacob amasung Johan asida haiba waise noi na hangido kaino noi bhap ta de noi na ngode ni se noi bhap ta ga nirak panate kari gumno noi bhap ta ga nirak poiba ta ga di adugi asigi tones de buk ni roi noi kari gi damak to na mo koi bhap ta rise kari na mo koi bhap ta rise khanghan rise ya hamda de makoi masagi ta khanba masung makoi gi napal duna maram moiraga makoi na hangliba wahang adugi arumba se aduda makoi apang bajingoi aduga ani subade de makoi na khali je makoi chauhan nana bagi makoi chauge haina hai boi bata gadi makoi na natta na chauhan ba kanamat leti adugi wakal aduga lona ne aduna Jesu Christ na verse 40 the mayek saying na tambir kadu makoi natte ai koi kri haina bale you are author of your life right ai haina motivational speaker gena nangi punsi di nahak ki nakhut na izagada bane kanam tan idigada banate seriously adu wakal na James amsung Jacob Jesu Christ ki manak la krise moi tara sina hana hiding ibani hana hai hobu phai moigi mathak tai khoina hana khara afaba mafam moisu dum phangado lerebane darbar da phangado lerebane adubu khara wangkat hona right aduna ai khoina hayu di kanana ai khoina hayu di kanana khoi damata hai begini so ai khoina hai ga now adugi wakal lon dune adubu Jesu Christ na mayek sina moi bhap ta haning se kari no hai na hai bo oiba tar ga di
mahaka loina matik asini moina bhap ta moi wahang dui matang da moina matik mangal gi damak ta hangi ba wahang ado matik mangal panmin ba gi hangi ba wahang do mahaka loina magi awab da so yak do have the bhap ta ba dune aduni moina bhap ta drisina sebok singna bhap ta drisina Jesu Christ ga loina panmin ba se magi matik mangal do khatana te adu magi awab sing adu adu ga hai ba se ai koina arno wal ba gi chithi sing pa ba matam da mai sing adum uba dum phangane Philippians Papa oiba targa Paul iba matamda aduga hamba Peter iba matamda Peter na chaithokton leiba thajaba sing adu iba matamda Christabu thajaba oiba targa even Timothy do haiba matamda Christagi tungin ba khuding mak sing adu awan khang baglo ning thole bak changani adu ngaktane adu bhapta kari gi damak to no Christaga amat oiraba na maramora kanda adu Christ na makes na makoi bhapta ba pa me adu ne mahana mathang nei na rakaduse verse 39 na kare hai sorry verse 38 ai ne thakpa tengod adu na khoi na thakpa ngamgadra Aibu baptize toubada aduda nakhoi baptize loba ngamgadra now mafam asada Jesu Christ season haiba wahai tengot amasung baptize haiba wahai ani ase Jesu Christ na mahak na khanggadriba awa nang adugi matangda maki sebok sing asiba bhap ta haning bana maram orakanda panda mamo oina metaphorical oina piba wahai aman londa aman adugo haiba se probably sebok sing bhap ta desi baba adugo hoji Esorgi Thougal like apum Bible se lerbe ne koi bhap ta ngam adu kai nu yengse Jesu Christ na tengot asi haina haiba matam da haiba asimag Jesu Christ na maki getsemani gi prathna taw matam da haiba koi thengi right ipa yarga tengot asi aingon gi lothokpi kari gi tengot no adu gi tengot karamba tengot ki matang on Jesu Christ na maki sebok sing asidagi haiba tengot ase amaram haiba ba targa di haiba tengot ase Esorna pap na maramoraga mioi basingi mathakta laiba maki aseng ba saw bodane Amram dai boy bata ga Jesu Christ tengur haina haiba matamda aduga mokona ngamgani ni yam phau na yam pong na haire ise likely moi thagari sei masing kulhum doi gi tengur adu moi wakal leram bai hai thagari sei masing kulhum doi ja thagari sei iba nu pa nu kare ai gi tengur pa thok le na bor gi oi ba tengur adu mafam se Jesu Christ na haiba ma gi bor gi oi ba tengur adu gi matang maru ne te adu ma na khang de ba awana adu gi matang de karam ba awana pap amasung Ayola na maramoraga pap chen ba khuding mak na aseng ba masung dharma chen ba Esorgi phang ba matik chaba ma ki aseng ba asaw ba amak pa yaud ba mapum oiba awat pa leitaba haidhana ba gi mak thaurang tawraga leiraba pap to ba pum khuding mak na nungti nimit khuding mak ki paikhatli ba Esorgi asaw ba khuding mak singi oiraba tengor adune This cup represents a cup of God's wrath against sin and sinners Moi Psalm 75 par moi Psalm 75 ki tengo do moi bhap tar moi Isaiah 51 ki tengo moi bhap tar moi Jeremiah 25 ki tengo moi bhap tar moi man de hai jaga khudi mak sing de mai yek sing ari bol na bada ya na mai sing de Esorgi saw do ki matang de adu baptism ai na logo de baptism kai no si baptism se Jesus Christ mana Thougal horok pa matam adu baptize or kan throp adu gi baptism zun nate adu karma na baptize ko ising manung de lupaga hawal hapa kari no asis na taklise Jesu Christ na ma ki missing gi damakta ma ki missing gi pap gi damakta khang gadoriba awa anang adu gi ayam badune kaya gi matik yam awan amarom da hai boy betagadi pap amasung pap ki atoma adu na maramoraga Asing bi Esorgi khanggadriba China amasung awa anangase ising chaiba matamda ising chaiba gumba maonggi aduguma awa nang manate adubu pung than ba pung chot ba pung koi question ba amam dai boy bata baptism toba matamda baptize mi ising manungda luppa matamda kari mi na wa ngang boy bata or sor honjin boy bata ga target mangon da kari changjing gani ising hondok boy bata kari hondorakani ising Maham sa Jesu Christ na mahak na haiba baptism masina tagli basi kain hain hai boy betar gadi mahaki mapa Esorgi mahak na miyoy bagi pap singi mathak leiba asaw buduna maram oraga khanga doba hainingai leitane yam laba awan lomba nai deba matam phawda miyoy ba kana amatna lotion ba ngamroi deba mahaki aseng ba dharma chen baduna ohelaba awa anang khuding mak sing adugi matang dani Now, high basing matang they have path of the boy but targets Thagari say masing nipukuni toy nipumapan aduga Jonah pandu ani but ahum dagina taru maruna Jonah nga gi mung ngai lark ko ka mai lark no
asibagi asi thendagi adagi awanang khudimak sing adagi aduga jasaya pandup kunthra aduga maroina jasaya pandup yankhai ga humdoi khone pakrabadugum aduga awanang sing adugi matang ne man haibase adu sebok sing sina bhap tade maroina Jacob amasung John na bhap tade aduna adu ngamgadra hai matam da kri hai yamna bhap tadaba om oiba targasu ipang pang na kri ngamni khoi ngamni kana ning sing asida ina kun nupa Jesus Christ thadokhiba nupa asitau kri hai adu dei angang ang lona mak tawjreina adugi mong si gi sebok sing na hai se adu Jesus Christ na kri hai now here comes some part of difficulties koi paba matam Jesus Christ na makoi phangoi hai na ju hai de adu kri hai phangani hai na verse 30 ga 9 verse 39 tasengam aina thakpa tengot adugina khoina thakna kaino Jesus Christ na sida hai amaram dai boy batar ga di Jesus Christ na hai base John amasung Jacob na Jesus Christ gi maram gi damakta Kristana sarga kakrab matungda ma ke apaba wapau gi maram gi damakta thengna ga doba awana amasung makhogi punsino oige doba dune amaram dai boy batar ga Jacob se khona pakochba singi tabak pan tragan thoi pa boy batar Jacob se manga ka hat kani aduga Johan de khumnabi pan ama pada mapan du pa matamda ot panai phajana wahala matungda side badagi Patmos ki ithak da ma loi thagani loi ma moi awanang khangani Jesus Christ se bok loi ma awanang khangani adui matang adune Jesus Christ na makhoida hai ribase maramdi Jesus Christ na aikoina asi loi hok nener minak ba matam aikoina ugodre bise Jesus Christ ma homse tambir ba khudi mak singa se masung makhoi hojik bhap ta bo ba tar Esorgi thawai gi mapalna sebok sing se makhoi bhap ta matang lakani adu hangbe adu ba tar Jesus Christ na khangi ba Jesus Christ na thakba tengot amasung tawkraba baptism asigi magi sebok sing asina tawkraba baptism tawgodri ba baptism amasung thakadri tengot asiga se khena ba lebra hoi late banate aduga hai ba khena ba adu kari hai gani henzin ba yada ba moong le ba khena ba it's an incommunicable side of Christ suffering Jesus Christ na awanang khang ki ba dumaina chap manana magi sebok sing na khang boy thokte manni kari da makna hai boy ba targadi Christ na khang ki awanang adudi ma ki mapa makki makhutagi pap amasung ma ki mising ki pap aduna maram oiraga khang ki ba pap ki price chit ne adugi awanang ne adu magi sebok sing asina khanga doriba se Esorgi asaw nate mokoina khanga doriba se adubu mising dagi Christabu amasung Esorbu yadaba apabu wapaw yadaba apabu wapaw gi yeknaba sing dagi khanga doba awanang ne aduga harbu Jesus Christ na karam hana kawe yai phaba sing hana kawe adubu Jesus Christ na khang khriba awanang ku khang sidi sira phanglaba amoina Galatia da Paul na kare hai uthakta yanba khudimak sira phanglaba ngakne cursed is the one who is hanged on the tree aduna Jesus Christ na khang ki ba awanang do Peter na matham kha honor kanda cross ki matham kha honor kanda siba matam da mahag do cursed ka su oide he was blessed aduga Jacob na pakochaba singi thaba panup tarang ni manga ka hat matam da hi ma sira phangba mo oide Esor dagi ma bor phangba mo oi adu Jesus Christ de nate ma na cross mathak adu ma ki mi singi da ma ki yan matam da sirap tane ma na yan ga doriba do adu asi ma ke sidi yang matam da sebok sing adu thak ka doriba tengot amasung tawgodriba baptism aduga Jesus Christ na thakadriba tengot aduga mahang na tawgodriba baptism aduga khetnei manade aduga haibedu bhap taba pame adu probably sebok bhap tade animak se bhap tade verse 40 da kare Jesus Christ ne oi thak thakani owa anang di khangani soidana khangna bi dor man de kre hai kre isana sabu yazada amasung cross pujabado ai sebok oibagi punsini soidana khangani adubu aigi yet amasung oide phamba dudi aina pigidaba nate amahom se Jesus Christ na hires aikoina khangadobam di aikoina thajribis ahum na amatta oibe Esorni mapa Esor masanu pa Esor musung thawai asingbe Esor ahum mak Esorni ahum nate ahum amane aduga pangal da matik ta amasung marau sing da khena bakari amata leite adubu aran khubam gi puwar da yang pa matamda mapa masanu pa amasung thawai aseng bagi thabak ta khena basing le mapana aran khubam adugi thorang lang machanu pa aduna taibang pan bada lak aduga thawai aseng bada mapa amasung machanu pa na losing da thabak adu thajaba mi sing adu da amasung thajana bagi da mar thabak toy ma ki mi sing adu amron dai boy ba tar ga di taibang pan bada lak da mapa Esor natte machanu pa Esor ne mi bagi hakchang lo da mapa Esor natte or thawai aseng bi Esor natte adu machanu pa Esor ne aduna hariba adugi maike di yang matam da mapa amasung machanu pa adugi marakta distinction kharle
Kenaba khar le kaino mapa da mapa oibagi aduga machanupa da machanupa oibagi aduga machanupa ama oina haiba Jesus Christ machanupa ama oina magi mapa gi makha ponba ama oi aduni mafam sida kon uba phangise ai nate ai ipana tawdo thaba mane amaram da haiba targade Aku nama pun sedih ubu panggil saya, Yesus Kristus nama hana tapi bang pam benda mie bagi seorang lalu dengan mie macam maki mapa Esorgi hai ba musung aning ba kudi musing sudah hai ba in ba mapa Esorgi matik adu gi makha da leiba punsi adu aku nama pun sedih ubu panggil saya. Adu Yesus Kristus na verse 40 saya hai ba gi mapa na hai ba Jonah musung Jacob da bhap ta haning saya kaino hai ba oiba tar gadi wang thangat pi ba amusung ekai khumnaba Esorgi ningthou leibakta Wana thangat pi ba amusung ekai khumnaba khudingmak sing ase mapa Esordagi lakadauba mane aduga hairi base marketing thole baro du leikrab mipum khudingmak na tauba thabak natragana samaj mayam na magi oiba status amusung phibam aduna lepkadauba amanate amung hanna ai hajaye Esorgi ningthou leibakta athoiba oiba ekai khumnaba natragana wang thangat pi base ipa Esordagi lakadauba mane ipa Esorna khudol ne pibirakadauba mane Aikona tauba thabak khara khangba awaba kharana natragana leikaida samasta sangstanda puba pham paiba pham aduna maram oiraga purakkaduba aman natte si yamna mayek sengse maramdi sabang pamba di MLA mo orambe minister cabinet am orambe adu gospel community church or singlup am changa khiba matung de magadu MLA natte minister natte adu gi mafam karim tale te asida yan hambe magadu karigum Christian oibe targadi Jesus Christ gi mapan kanbireba Esorgi yaw macha mane Esorgi yaw sangu gi miyamane MLA nate minister nate karimta nate leikaida karida club ki secretary or apau miyamo oibe or company gi damakta manager or assistant manager or boss or CEO oining oibe adu singlup ta changak pa matang dadi adu oin ai awang pham oigade ne ai ika nate adu amatta leite amoron dai boiba targadi gospel community church member oiba matamda Christian namoina member oibane aduga gospel community church member oibagi thodok hedo ko maramdi mi adu Jesus Christ bu kanbi mapu musung prabhu oina thajabagi maramna Christian oibagi maramna oibane MLA oibagi maramna su oiroi CEO oibagi maramna su oiroi aduga tongan mafam da phamdong kaidong oibana su oiroi headmaster oibagi maramna sida member ohen banate paisa mayam paibagi maramna sida member ohela punate Christian oibagi maramna Esorgi ningthou leibakta mi oibagi paisa mi oibagi lanthum mi oibagi ekai khumnaba amasung mi oibagi status khuding mak sing ado member oina lakpa matamda Esorgi ningthou leibakta thong lonam lehorba pot ngatane aikoina efisa pandup ani pada tarama thoidagina kunithoi pamina khriba karino pallamata leite ina khunba lairaba larik haiba haitaba sahar macha khungang macha aduga asingba apangba karimat leite mioi ama khaktane one people one nation one community Kanglup ama imung ama mioi ama zati ama ate karin leite aduga thangat piba amasung ekai khumnabadu Esorgi khudol ona lakadaba mane aduna asi phawbada Jesus Christ na yamna mayek sengan ba madi kaino haina haiba ba targadi thangat piba se again Esor mapa Esorgi lakpane aduga haiba thangat piba gi punsi ado Calvary gi lambi adugi mapana phangane Calvary gi lambi adugi mapana awan ang khang Khristagi maram gi dama amasung maki apawa pawgi dama ekai banang bagi mapana thadu bijilna sing ai bhapta asi gi wapaw se koina kya taning bo paw nate maram de khoi karam khali Christian oiba pame demand karim to leita nongai sing numita lakpa ngan lakpa theng lakpa ki sumathau ta de lakpu la di yare aduna singlup amada daita lobba lobba kari mata mathau ta de karam khali Christian di pame khoi lakpa ming chanba aduga sira kanda phumbam phajana pibi gadauba imung da thabak thowong ama thok matamda mayam huptena mateng pangbiba lakadauba aduga ija jing luhong matamda luhong bi gadauba pastor phajana leiba adu leiba oiba taragadi tait khara piri Sunday da mai khara ulidana aduna adum yare Bible di matung in Christianity da adu singam ta mathau na te maroina aduna ni Jesus Christ na ma ki tungin ringi mamang da ma ki tungin na ba mamal hana thiyu an harise
Christ called every follower to count the cost of following Him before actually following Him. Maramdi maki tung inba matamda theli moli peri yamat inba yaroi. Isana sabu yasada ba cross pu. Aduga harba khudingmak singa tongan mafamda. Mutta depend tauroi, punsigi tangkang nam depend tauroi, apaba wapau sandokpa sebok semba amasung Esorgi Thougal na pangraba daita khudingmak singa thajaba na hingba achumba ngangba amasung Esorgi wai pala punsingba khudingmak singa se apaba wapau na piba demanding atane. Semdokpa chumthokpa papagi pungning hongba khudingmak singa se piba demand ngakane. Gospel community church na lakana same gibi rule matanate. Singupta member mo na leiba matamda Thougal laudab oiba taragati aduga Thougal laugadobagi maongda hingdaba member mo oiba taragati na member oiba mong wakal toba ayake pamane maramdi nahaki maram mayam pining mapibe adugi maram singdo ayam nahaki excuse ngatane apangbagi oiba excuse ngatane aduga Jesus Christ na pirabi athang sing manung inba matanate aduna Christian hires Esorgi ningthou leibakta chawning boy bataragadi adugi athoiba do Esorna pubirakadobani adu mahana pubirakadaba khudimak singdo mahaki maramgi damakta awanang khangbagi mapana daita lowbagi mapana adugi mapana ikaiba nangbagi mapana maramdi Krista adugi ikai khumnaba do Philippi pandu anida kari mapana siba phawa thajabi abagi maramna kari ore mapa Esorna maku mingsingi mathakta ningoina thangat pire khuru khudingmakna prabhu ana mabu khurungani adune lakredo the way to glory is the way through the road of Calvary. Chap mana thajaba akhoi khudingmak singa sinasu Esorgi thagat piba masung mati mangagi punsi adu Calvary lambi sti koigani na hangba yabo hangdisini na thajaba amone dum hengapwa punsi asida leiba mafam jaga khudingmak singa na ikai khumnaba mi singdagi tanba mi mara or Esorna nang thangat piba du ngaiba mi mara asimadi yamna mayek singse gospel community church the pastor or kaduba sing or the elder or kaduba sing masung deacon or kaduba sing Singnuki chilena sing asi mayek sing khoi khang bapame ai di gospel community church the deacon or the matik charabam ne di pastor or the matik charabam hana khan ba mi sing do singlu sida pastor mu sing deacon or the matik charabam mi amata nate ai di asi oi the matik charabam mi amane hana push agenda push tawna bator mi khudimang sing do oi the matik charabam amata nate Ikai khumnabigadaba damakta mingonda push tawraga launaba tawba missing do adu nanga masungai oiba taragadi pungning hongba phai Esorna thangat piba ngaiba mathau tai aduga atopa made koina hangba ba wangse athoiba ohen biba masung thang piba masung ikai khumnabiba khudingmak sing ase Nahak apaba tabak taubak adugi mapala. Let me put this plainly. Do you demand honor from God for something good that you have done? Nah, tabak taukre aduna kre. Asim mamang su ta kraba mane. Prabhu sugyam ko na ki tungi injaram ni asim di to bibi yaina. Prabhu sugyam ko na tabak chito prathna sugyam ko to asim tang dinang bibi yaina. Jacob amasung John gi mongda koi nangi mari matani koi nangi inner circle di yaribam ni khudole ikai khumnaba amasung thag be khuding musing se lakdo khudole mane verse 41 names adu matung da kari akoi ubu phange atopa sebok tara adu madu tabada makoi na Jacob amasung Johan mathak da kan na sawrame Karigidama makoi saurise kalakpa karigidama kuno kalise Jacob ka musung Johan gana pam adumak makoi chapchana pame sebok train thoima makoi marakta koi se hana koi dum urakhrabani makoi marakta lambi da chatminara kan maroina verse chapter 9 da lambi da chatlakana makoi marakta kanana hena chawgoni asigi marai je mo yena grabane hana adu hojibok adum tawre Christian tambi krama tumda dus adu taba matamda makoi kalakpa phawe Jacob amasung John leibam pham adu makoi amek leiram ba yaba ngakani tongal je kaino mafam do kene tongal mi se ate de moi loine mak chamane mam de kargi dam ngai bo oiba tar gadi
Kalakpase, napalgi machanupini. Jealousy is a daughter of pride. I did upon with the matic. I did adu wakal kudimoxing than a token mangakani. Now, Anisubadanga, verse 42 to 45, I couldn't uber panga to say. The greatness, the true greatness. At seeing but makalgiba, athoiba. Adu high but Jesus Christ Karino, Highness Sanonata Talakani, Adu Uch Ulakani. Verse 42 to 44 power hangings. Adu Jesus Christ defined there could you say, what is true greatness? A saying ba ekai khumnabigadaba, or a saying ba athoiba higher say karino, a oiba gi oiba athoiba do karino. Verse 42 to 44. Adu Jesus Makoi Bukauduna Haiki. Atoba judging Marakta Makoina, Langak Pusingni, High in a conversing of the Makoi, you must have the Atoba judging Matak Namtoduna Pali. Adu Makoigi, Achowa songs in the Makoigi Matak Matic season a hype in a coin kangi. I don't know, Jesus Christ in verse 42, the high was say, Tabang Pan Bana, athoiba, or greatness as a Karamana defined to Bogamasum Karamana Yang behind habit. Verse 41 is the world view of greatness. This is how the world defines greatness. Athoiba do Karino, Karamain Oihana Hybadu, Tabang Pan Kanba Makalon Amane. Karamana the way, Tabang Pan Bagida Makadi, Hyber, Tabang Pan Big Matungina, Athoiba Sekarino, Sondam Nadam Nabam, Athoiba Boy talked there. Athoiba Sekarino. Tabang Pan Badadi, Mingchat, Kuding Mani, right? Mingchat, Apaba Ming, Aduga, Pamdong, Kaidong Oiba, Pum Nabang is that Mang the Bagi Mot Pudi Shiban Hena Pai, right? Status is everything. Name is everything. Honor is everything. Prestige is everything. Aduga, Maruoin, Ekai khumnabigadaba Ming, Amasung, Mingchat Pamdong Kaidong Mapang with the Maruoin, Aduna, that does not end. Adugi Mapana Lakpa Sakti, Amasung Pangaladuni Pamise. For the world, even honor, name, status, even though this is everything, those are not the end goal. The end goal is through those to pursue true greatness by having power and authority. Matika, Saktiga, Pangalga. Adigi Mapana Kadodiba. Missing Matak Pan and Aduna Jesus Christ in the heights. By the way, Atopa judging Gi Miracle Langapos and Aduna. I'm missing Adugi Matakta Namagabal. Aduga, Makoi Achosang sing Aduka the way, Makoi missing Adugi Matak Makoi Matik to season. Makoi Matik to missing Adu, Sengbat Pamasung, Sagat Pamasung, Sebagi Mahuta, Kudom bit Tinaba, Aduga Net Naba, Aduga Net Lagi Hena Wang Pam Kan without seasoning. Aduga high Badu Pangana Gidamak the Kuding Maklona Maktogani. Kuding. Aduga told but Kudimotion Amaram type of target in Masana Masabu Towans of Mahing. Masana Masaza Kag, everything Maru behind a Kanza Punsim Hangitone. Aduga Laminable Kudimox in the Masabu and a Wang Tanga Punsi. Adune, I could verse 42 Gimatun Ubapangis. This is world's greatness. Aduga hard Kudimoxing the Thajabasa in housing. Tabang Panakatan Koi Ubapang Pangmanate. Singles in the Singles of Ubapang. Aduga Thajab Hand and Lake of Immunung the Yam, Making Ubapang sing Zagasing Lunamole. Mamas Lake of Kudimak Hiram and Tragama the Matic labor missing, authority labor missing. Remember the Esorgi circle of influence Loinamaclay. Church pastor or MWI, deacon or MWI, or church staff or MWI. Adugo Ozamoel, that's a place of authority. Imunung the Mapure Bamoele, that's a place of authority. Mama Pamoele, that's a place of authority. Adu hard but Kudimos into the Matic lay, Adugi, Adugo Loniba power lay, later nothing, lay. The Pamma Dukerman Sisney. Makhoigi Ming Hena Charno. Makhoigi Matic Hena Pangano. Makoi ekai khumnabigadaba hena phangnaba adugi mapana makoi gi makhata missing hena thamakpayana bidam kaino abuse of authority aduga haiba adu kaino haiba oibata this chapter 42 the verse 42 the uri said this is the example of bad authority that comes from the wrong definition of greatness.
aoiba athoiba dubu lana bhap tabada maram oraga piba amasung oihanba aran ba makhalgi matik sijinaba dune khona verse 42 the making uba phangis. Other verse 40 and 9 is Jesus Christ na kari. This is greatness according to Jesus. Jesus Christ matung in bathoiba dusani kari man. Nakhoigi narakta adumna oidasano. Now let's stop here for a moment. Chris hires kano. So khang dabsing adumain da adum noigi narakta adu oigano. Magi se boxing dudun hires moi trani thoida. Adu oigano. Thajabasa na so ina nakhoigi damakti khang de adu ai damakti asigi jaga I would challenge over jaga mane. Maramdi hana hagi thamoi khang ai ngon na napal lai. Maramdi ai sana khang ai ngon sona pine bikraba mati ge se ai gi ming gi damakti sijinna oithoe ai na so. Adu nakhoigi damakti khang adu ai gi damakti asigi jaga ase nighan ba jaga mane amusung kihan ba jaga mane. Mapura beseng Nahaku Esorni nahak nupi ki makok oina ba kidamakta masung pinabirba imung adu ki makok oina ba kidamakta thambiraba jaga mane. Nahaki matik adu nangon Jesus Khristagi mapala pinabirba Esorni pinabirba matik adu nahaki nupi da Khristagi nungsiba du uthok mo ong sijinabra. Natraga nahaki aswan basing amasung nahaki pap sing adu khumjilaga nahaki nupi ki asoiba masung aswan basing adu da kaktang taaga adu da kaktang utnaba adu da kaktang namtharaga thamnaba ki mo ong sijinabra. Example Nahak nupi na soiba matam dadi ai soigre ngakpi haina haiba pamba adu nahak na soiba matam dadi ai soigre ai bu ngakpi kya haida mama pa okro jeng akai na khoi na cha sing adu yengsan ba amsung warak wate matam ma khoi loine ba matam na khoi dagi Esorgi oiba Khristagi nungsiba uam matik mangal du na khoi dagi uba phangba example ijane keno ai ijawar me ai na pamba loine mak tawgado aina pandaba machet amta tawba yaro aina engineer oheninge engineer oigidaba doctor oheninge doctor oigidaba aina tham hom thagado aina lehen hom loy mak leigidaba amma to oitokpa yaro aduna tabam ta right atopa madana kare even high ba jaga se asigi jaga da pap to jaga ai gi punsi da sia hak ngam ba thabak amadi oiba adubu ai gi cha oibanina as if like I sin na nimi ya mong sin mong da ai na chalak ising glass ma laro kan ising thak pu di ai ngamba adu ai atan man maram moiraga ai na thoudaba ya mi ai na phame ai hey chalo ising glass ma puro that is wrong use of authority lana sin ba ne adu pro to kana kari phuba karigi hai bin da ba ming da atu pa man kari Ichasing land matam dadi sorry daddy sorry mommy right baba I soy grebung ngakpiu ima I soy grebung ngakpiu adu pa mama pa amoina adu mama pa amoina khoi ichasing soy bi matam dadi nate kari mama ai no or mapa ai ni ichasing la le kokpiu hai ka ba right Jesus Christ na utpa aphaba matik mangal matik ki sakta mama nate do That's how parents often abuse authority. Jesus Christ na kari hai adugum na oidasano. Esorgi na bimis adu mana pangto tobu ya. Ai ngon har padana please pamba. Icha da har padana chalo so puro lo phamula puro kari adagi nupi da lo ai nupi na ai na pamba loina mak tawgodoba magi pen ba karim da karim da tiro ai gi pamba loina mak thongodoba kari gi nang ai gi nupi ni na right please hiding oi kaya chambi na sindang tawbi ra sim da lambi ra sim da pai bi ra sim da tawbi ra kera ai soigre ai bu ngak pi karim ta ro thagat re si thabak taw bi chak thong bi da mak thagat ai gi da mak da visual phi sing subi ra mak da mak thagat karim ta ro Jesus Christ mahom sa harsin nakhoi adugum na oigano mahom sa Jesus Christ na tawise magi tungin ba magi sebok sing aduga magi mi na taba magi ningthou leibakki mapan da leba mi sing aduga adugi marak da leba athoiba khetna badun man mahom sa utlibase asigi jaga sa adu kare hai mana nakhoigi na ta chang mahag nakhoigi manai ogidabani right manai
nakoi marakta khwai makok oiningba mahagaduna pum namaki minai oigedabani. Now minai as the sijinnathok wahi se dulo sai wahi adune Greek ki aduna hai boy bataragadi dulo sai bagi arthadi minai nate minai nai thang. Adu thang si tharis. Amar nai boy bataragadi kari pictures da koi uba phange aikoina washroom chang matam asida thariba doormat khong kan thok pangse asi picture in Jesus Christ na pusla jesida chena na koi tongan tongan mafam de shona matiki mafam na thambiram be na koi karma makhal gi oiba luching basing oino karma makhal gi oza sing na koi oiribna karma makhal gi tutor karma makhal gi school gi oza karma makhal gi sarkar gi thabak ta to be sing karma makhal gi staff sing oiribna oh ai char benina ai thokon dum tor kanam tana ingon wahang hangba yar right adugum noiber adugi mahing de punsi hongan na bigam na Krishna hai base maram de kari damak ton hai ba oiba taragadi Calvary gi lambi de chattuna hingba thajaba magi mannai sing aduga taibang panba gi lambi de chatliba luchingba singa khenagani khenadaba yaroi aduna kaino haina hai ba oiba taragadi Jesus Christ gi matungina athoiba adu taibang panbana athoiba ni haina khanba mawong sadagi yamna tongale Johnson amona mato asigum na karma makhal gi achobano Esorgi ningthou leibakta Jesus Christ na tambiri se isagi ta khanba nataba adubu kathokpa pangal gi maroina nataba adubu seba gi damakta oiba aduga isagi nungai bagi damakta nataba adubu atopa thada besil naw sing gi damakta awaba khangba. This greatness comes not from self-absorption but sacrifice. This greatness comes not from power but in service, not from comfort but suffering for fellow believers. Aduga haibasina chap chana Jesus Christ na mahak na haibagi matungina verse 40 ga 5 asida mayek sing na mahang tambir kaduribas. Aduga haibasa Esorni abi obitar akoi mathangi nonga sing yeng me. Asiba uda hayang na koi ni khanmin na ba pamba jaga kharle aduga dudi asin ihan hamdati hada bajina naw sing asibu I couldn't yeng kraba jaga asidagi maruna verse 40 ga 4 power asi power I couldn't yeng mina ba matamda I hang khang I koi khuding magta I koi punsini hingna na bagidam kisona khangning ba jaga adu desini Nolluk-u yan hamdati Nolluk-u maramdi ekai khumnabigadaba adu Esorni. Be humbled, for it is God who will honor. Karigum nang masungin tor thaba khudimok sing sem yamdagi thagat pibi phangnaba mayamna unaba mayamna adugi dum khalaga tobu oiba taragadi no adu aran makhala mane hauji phawba ikai khunba do nang masung aina aigi damak purakado adugumna khalle nate thajabian karmana thajabian sinu ki thabak thauram sing da chang na yawba kanamtan udab oiba taragasu aduga nupi sing nasu mahai masing makoi nupa da gina singamba yai mahai masing makoi nupa da gina lembe adubu Esorna nupi sing makoi mapura bagi makha ponba pame bedo khangba maram oraga makha pon ma ki nupa gi musuma maja sing seba tawraga leiba aduga macha sing asina su phanayam mapa do mati kya cha da boiba tar su Esorna makoi bu ikai khunna ba pame haina abdu khangba gi mapan makoi bu ikai khunna bagi punsi hingba chilna su har bu khuding sing chen Nolluk-pa punsi adugi matang dane matau adugumne Nolluk-pagi punsi aikoin uba phangadoribase aduga haiba punsi se hingba aikogi marka leitabana telai thangju khudingi mising na udrasu chang nan adum lalga aikoin phamliba pham se sengdokpa aduga takthokpa mising lei thajaba yana thabak phaniam chinbo oiba targasu imung yengsanggadaba leiba oiba targasu aduga nomaising numita tongan mathabak sing togudaba leiba oiba targasu kanamtana udaba oiba targasu sumjit parga wai sitpa aduga mopper parga takthokpa washroom sing chamthokpa lei singlupsidami aduga nupi sing nakoi nupa singdagi nakoi graduation orambe master's degree lorambe JRF lorambe power boy bataragisu nakoi na Nolluk-pa nakoi gi nupa gi makha pon makoi bu Thougal tobagi punsi do adu Krishna pamba Nolluk-pa gi punsi do adu gi mapala Krishna amasung Esorna koi thanga pigani
Karena mungkin Nolluk-u itu oiba target atau berhiram kera tadi. Milu nama pu, ekai khumnabu. Kerja kita makta Esorgi khut phamda Esorgi saktam da siam mana maram oraga. Aduh even Khristagi makta awan ang khang oiba target. Aduh awan ang khang pun maram oraga. Misne ibu target pibi matau time, misne ibu yang pibi matau time, misne ibu care pibi matau time. Amatta khanda pibi ay na khang pibi Khristagi maram kita makta ne. Ay thajaba yana khang misne ugera urogera target pibi target loigera. Maram di kerja kita makta na ibu target. Aku ini napal na maram oraga. Aku ini thamul lepas napal sida maram oraga. Ay Jesu Khristagi manai na hai na hai bedi yam na lai. Hing mana hena lui. Minai ni hai na hai bedi yam na lai bene. Aduh minai tu na treat tu kalau oiba target aduh tu ni yam na lui se. Aduh nang musang punsi hing bra. Oh ai di pasal apa ini imunung ni aduh aingonda Singh-ki oiba lai yang ni betul aingonda hai biar kono washroom sendok betul aingonda hai biar kono aduh mana kan bumi Singh hui mereka lai bra. Ani sudah tadi. Nemba oiyu. Maramdi napalna Khristagi hakchanggi amatta oiba adu Thougal gani. Be lowly. For pride breaks the unity of the body of Christ. Adu ni verse 41 da uba pangkri. Napal duna maram oraga. Nemna da duna maram oraga saunare. Hal bisil na sing tabang pan bege mingchet karisunate. Pumna ma karisunate. Ni ekai khumnaba karisunate. Ngasi lerang bani hayeng sakhibe. Aduga chasudum chatpadum uram gani. Aduga hire ba khuding maksing aduna tabang pam ba de koina oiriba khuding maksing ai koina leiba mahai gi thak or khang liba ja khuding maksing aduna atoba thaja besil naw sing na hire sing tab matam ayet pa mo oiba tar ga di napal leiba maram organi pung hombi aduga jaga de Nemba oigadabogi maram de koi Khristagi igi mapana kanbireba mi sini mahaki igi mapana ai koi asibadagi kanbiduna ai koi mahaki miyuna thambireba singakni aduga singlup manungda Kristana aran kubam watna piba Christian kanamat leite Esorgi Thougal fambai mang aduda anemba Christian amatta leite loi mak chamane aduna thajaba sila naw sing adubu chamana ba minyang ningba ina khunbo oigera laira bo oigera aduga mai haibo oigera or haite bo oigera apangba asingba amata kenaba leitana Untuk hari Nemba ki punsi asina atau pecil nau sing harau pada harau atau pecil inau sing wang pada wang ni. Tapi pecil nau sing asing wang sing ngonda hang jage. Atau pun aki pecil nau tu sing nana pam bathabak mana aki mamang dah tu gibo ibatar ke di hausi ki mik pungjada na ki thamoi kamai tahu ni. Harau kedra. Natra kana. Ai ni dihen bhavni da adu wakal lei kedra. Ahum sudah. Bisu Khristagi wahai adu matu ni yang se. Thougal tau. Maramdi madugi mapalna Esorgi ningthou leibakta athoiba oigani. Be serving, for you will be great in God's kingdom. Christian goiba asengba athoiba musung asengba harabu mafam asida lei. Isa gite hingba dunate adu isabu pithok jaba. Taibang pambe ke lanthum mayam khopchal leiba dunate adu taibang pambe ke lanthum singdu apaba wapau ke mak amusung Esorgi mi singina makte pithok pa. Liksan ma punsi adu nate adubu Esorgi mati mga gidamakta pukchel chawthok na hingba aduga ngakkan na hingba punsi adu nate singlup ta aingonda wangang ba kana leige nga aingonda wangang mangamba kana leibno yeng nase adugi punsi adu nate adu mani hingba ko gi mak amek yabo ba ta ga di adu yam chawthok ni ngai jaga nate aingon nangonda kanam ta na ki pap ki matang wa haiba ngamdra ba na ki asonba gi matang da hawgolaga thamo sing he nang ki punsi adu soy amma ta haiba ngamda ba oiba ta ga di nahang leti bi jaga khwai gi nungsiningai oiba khwai gi laibak thiningai oiba jaga ne chawthok ba jaga amnate adubu minung sida Esorgi mating ni Prabhu aigi ngakkan ma je thudek pi aduga aingon aigi ichilenau singna amasung singlup ki mipum khudimang na aigi asoi bu khudom bi thillaga ngang bang ngambagi pangal makhoi de pibi aduga aingon da ta bang ngambagi pangal pibi adu prahna tawdu mi amne na aduna Esorgi ningthou leibakta achau mi se mangakkan ba phallaga chatpa adu inchi yangkhai humdoi gi thabak chaw adu natte karam ba mi sing Esorgi ningthou leibakta khwada gi achau ba se phadi amaga aduga baltin nama pairaga thajaba singbu khong hambina ba chatpa mi singdo adu Esorgi ningthou leibakta achoba sing now literally phadi yala kanda baltin nam par kana khong hamba chatlo haina haiba natte khong chambi chatlo haiba natte adu Thougal tawbagi punsi adu non lukna non thabagal na singba se Thougal do mi singdo kana no ai matik chade Esorgi mamang dai ai matik ai aswan ba yamna lei
ai Esorgi minung siam na mathau tai ai Esorgi thoda mathau tai adu khang mi sing adu khak dang magi Thougal to wada matik chaba mi sing mami Thajaba sile now sing Yesu Khristagi cross ki lambi adu aikhoigi lambi ni aduga haiba cross ki lambi sida chatpa matam da su Khristagi sebok amasung Khristagi tungin ba Christian amana wakhal da leiba ase masabu thak na bagi da makta nate adu Khristu bhena wanghan na bagi da makta whatever suffering whatever lowliness and however humility that we live our life aikoina nollukpa changda amasung anem jang hingba punsi khudimok singdo aibu myam na yengakna ba attraction do aingon da limelight to aingon lakna ba nate adubu aigi nolluk punsi sigma pa ai ka thob punsi sigma pa na aigi nahak e phabuwa paw gi damak awan khang ma punsi asigi ma pa na Christian nahak hena wangsunu Christian nahak hena chawsunu Christian nahak hena mi singa thagat poisunu adu Jesu Christ sebok amagi punsi ni maramdi maha khangi Christiana ekai khumnabigadaba numit adu lakle duga sigi matang na khoi mayek sing na mathangi numit te hen Esorni abi bo oiba ga din nongma jing numit khoi hingmina ga asi phawga da ekhoi khangmina ga do sini Esorna ekai khumnabigane maha ki ningthou leibakta Nolluk-u mi sing adu Thougal to mi sing adu prahatos ipa Esorni khoi da asengba Nolluk-u amasung asengba haibin matambe Esorgi khoi da Christana tambiba matawa sigun matambe ai khoi da Christana tambiba punsi ase hingzabada mateng pangbe maramdi pa khoi napal leiba mi sing ai khoi chawthokpa sing ai khoi nakan ba sing ne masung khoi ngakkan ba mi oi sing maram sine pa Esorgi khoi Nolluk aga hingba mi sing na te aduga isagi damakta phawba awanang khangi mi sing damakta karmana awanang khanga duno khanba mi sing ayamane khoi ado khoi ayam matam da mi sing thak pi thiba mi sing maram sine khoi pap sing kok pi adu ga ngasi rim na ki wahai gi mpan ai khoi da wangang biduna ai khoi bu Nolluk-pa tambiu Khristagi matik mangal gi damakta Nolluk-pa Khristagi matik mangal gi damakta seba toba Khristagi matik mangal gi damakta ai khoi isabu ka thokjaba mi sing adu oibe khoi bu tambiu maram adu gi damakta Krishna sibi khre maram adu gi damakta Krishna khoi tengot amasung tengot thakpi khre amasung ai khoi gi pap ki oiba awa anangi awa basing adu mahak masana masabu irup chakra Armasana, Khristagi mapana khoi mateng pangbe. Ai khoi bhena Nolluk-u khanbe. Jesu Khristagi ministry bani. Amen.